Tokyo Olympic Games ki silver medallist Saikhom Mirabai Chanu na ngarang Thailand ki Phuket ta pangthokpa IWF World Cup ki nupi ki kg nifu mapan ki Group B event ta shuba mapham kankhibaga loinana kumja lising ani kunga mari ki Paris Olympic Games ta qualify Oiba Ngamkhre. Paris Olympic Games ta qualify oikibasina Mirabai Chanu na record oina lak shuba oina Olympic ta saruk yabagi tanja amasu fangadauri tha taruk chupna asokpana maram oiduna khudong chadaba phibam kaya mayok na khrabasu Thailand pangthokpa IWF World Cup tournament aduda Mirabai Chanu na snatch ta kg marfu mathoi amasung clean and jerk ta kg chamaga sumna puna kg chamaga marfu mari thangatuna shuba mapham kanke tournament aduda Paris Olympic ki oina roiba amasung mandatory qualifier ama oiba ngamkhibani Tournament aduda fazaba performance piduna shuba mapham kankibasina kumja lising ani kunga mari ki Paris Olympic Games ta qualify oiba ngamkhibani panbe abadi kumja lising ani ga tara taret ki world champion Mirabai Chanu na hauzik nupi ki kg nifu mapan ki Olympic qualification ranking OQR da ani suba rank ta lairi adubu Paris Olympic Games ki oina qualification ga official announcement ado World Cup asi loiba matung do Olympic qualification ranking OQR update tawduna lauthokani hairi